ꯈꯨꯔꯨꯝꯖꯔꯤ News Live ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯥꯟꯅꯗꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯒꯤ ꯏꯆꯥꯁꯤꯡ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯃ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯈꯠꯅꯤꯡꯕ ꯏꯁꯨꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯨꯈꯠꯄ ꯉꯝꯂꯒꯅꯤ ꯁꯔꯗꯥ ꯍꯧꯖꯤꯛ ꯄꯥꯎ ꯃꯆꯥ ꯈꯥꯏꯅ ꯄꯤꯖꯔꯤ ꯃꯃꯥꯡ ꯊꯥꯒꯤ 18ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯝꯅꯣꯝ ꯁꯄ꯭ꯔꯃꯩꯅꯥ PS ꯅ ꯀꯣꯟꯕ ꯂꯩꯂꯣꯟ ꯕꯥꯏꯐꯦ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯔꯦꯕꯔꯤꯠ ꯗꯣꯛꯇꯔ ꯃꯥꯅꯨ ꯊꯤꯌꯨꯃꯥꯏ ꯆꯍꯤ 95 ꯐꯦꯔꯣꯋꯤꯡ ꯊꯤꯌꯨꯃꯥꯏ ꯆꯍꯤ 92 ꯐꯦꯔꯤꯂꯨꯡ ꯆꯥꯋꯥꯡ ꯆꯍꯤ 63 ꯀꯥꯂꯤꯋꯥꯔꯪꯕꯧ ꯑꯕꯣꯃꯥꯏ ꯆꯍꯤ 13 ꯄꯥꯁꯇꯔ ꯀꯦꯕꯤꯟ ꯄꯥꯎ ꯆꯍꯤ 19 ꯑꯃꯁꯨꯡ ꯗꯤꯂꯤꯞ ꯊꯤꯌꯨꯃꯥꯏ ꯆꯍꯤ 38 ꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯟꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯈꯨꯄꯨ ꯑꯃꯗ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯁꯤꯟꯅꯈꯤꯕꯗꯒꯤ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯃꯤꯆꯝ 6ꯀꯤ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯑꯃꯁꯨꯡ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯗꯨꯅ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯏꯝꯐꯥꯜꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯁꯤꯗ ꯏꯝꯐꯥꯜꯒꯤ ꯀꯕꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯕꯦꯞꯇꯤꯁꯠ ꯆꯔꯆ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯔꯛꯂꯒ ꯃꯥꯎ ꯃꯥꯔꯀꯦꯠꯇ ꯂꯣꯏꯁꯤꯟꯈꯤ ꯅꯥꯒꯥ ꯑꯃꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯒꯤ ꯁꯣꯂꯤꯗꯔꯤꯇꯤ ꯔꯦꯂꯤ ꯑꯗꯨ ꯆꯠꯂꯤꯉꯩꯗ ꯆꯩꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯟꯚꯣꯏꯁꯨ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯁꯤꯟꯈꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯋꯤ ꯋꯥꯟ ꯖꯁꯇꯤꯁ ꯅꯦꯝꯆꯥ ꯀꯤꯕꯦꯟ ꯗꯥꯎꯟ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯟꯁꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ TS ꯑꯇꯦꯡꯁꯥꯡ ꯃꯔꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯂꯩꯉꯥꯛꯀ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯍꯥꯠꯅꯕꯒꯤ ꯂꯥꯏꯁꯦꯟꯁ ꯄꯤꯕꯒꯨꯝ ꯆꯠꯊꯔꯛꯂꯦ ꯍꯧꯈꯤꯕ ꯃꯦ 18ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯃꯗꯤ ꯃꯤꯍꯥꯠꯁꯤꯡꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯑꯟꯁꯝꯒꯤ ꯁꯤꯟꯗꯨꯅ ꯈꯣꯡꯆꯠꯁꯤ ꯆꯠꯄꯅꯤ ꯊꯧꯗꯣꯛꯁꯤꯡ ꯍꯧꯈꯤꯕ ꯅꯨꯃꯤꯠ 59 ꯁꯨꯔꯕ ꯐꯥꯎꯕ ꯊꯧꯗꯣꯛꯁꯤꯡꯗ ꯆꯦꯟꯅꯕ ꯑꯃꯠꯇ ꯐꯥꯕ ꯉꯝꯗꯕꯁꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯥꯛꯂꯦ ꯃꯤꯍꯥꯠꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯔꯤꯕ KNFPꯒꯤ ꯂꯤꯗꯔꯁꯤꯡ ꯍꯧꯖꯤꯛ ꯗꯤꯄꯨꯇꯤ CM ꯑꯣꯏꯔꯤꯕ ꯅꯦꯝꯆꯥ ꯀꯤꯒꯦꯟꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯂꯤꯇꯦꯟꯠ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯂꯣꯏꯅꯕꯤꯁꯤ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯗꯤꯄꯨꯇꯤ CM ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯅꯤꯡꯊꯤꯅ ꯊꯤꯒꯠꯄ ꯇꯉꯥꯏꯐꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥ ꯋꯨꯃꯦꯟꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄ꯭ꯔꯦꯁꯤꯂꯥ ꯊꯤꯌꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯑꯣꯏꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯋꯥꯊꯣꯛꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯪꯂꯥꯟ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯗꯅ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕ ꯑꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯑꯊꯨꯕꯗ ꯂꯧꯈꯠꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯃꯤꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯋꯥꯌꯦꯜ ꯐꯪꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯈꯤ ꯁꯥꯟꯇꯤ ꯂꯩꯇꯕ ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯄ ꯈꯛ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯃꯥꯟꯅꯗꯕꯗꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯨꯝꯖꯥ ꯏꯪ 2093ꯇ ꯚꯥꯔꯠꯇ ꯕ꯭ꯔꯤꯇꯤꯁ ꯚꯥꯔꯠ ꯑꯃ ꯑꯣꯏꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯔꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯅ ꯁꯤꯟꯗꯨꯅ
ꯆꯤꯡꯉꯥ ꯃꯊꯛꯇ ꯍꯥꯎ ꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯆꯤꯡꯉꯥꯌꯪ ꯂꯥꯌꯟꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯖꯟ ꯀꯂꯥꯏꯟ ꯁꯤꯚꯤꯜ ꯄꯕ꯭ꯂꯤꯛ ꯋꯦꯜꯐꯦꯌꯔ ꯀꯦꯝꯞꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯥꯏꯈꯠꯂꯤꯕ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ, ꯁ꯭ꯀꯤꯝꯁꯤꯡ ꯃꯐꯝ ꯃꯐꯝꯗ ꯆꯠꯇꯨꯅ ꯈꯪꯍꯟꯕ ꯑꯃꯗꯤ ꯐꯪꯍꯟꯅꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯃꯤꯌꯥꯝꯅ ꯂꯧꯕꯤꯌꯨ꯫ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯂꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯛꯂꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯊꯧꯁꯤꯜꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥꯅ 2048ꯇ ꯕ꯭ꯔꯤꯇꯤꯁ ꯚꯥꯔꯠ ꯑꯣꯏꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯑꯁꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯈꯣꯡꯁꯥꯡ ꯐꯥꯎꯕ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯉꯥꯛꯄꯤꯒꯅꯤ꯫ ꯔꯦꯜꯋꯦ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2ꯔꯣꯝ ꯑꯁꯤꯗ ꯏꯝꯐꯥꯜꯗ ꯔꯦꯜ ꯂꯝꯕꯤ ꯌꯧꯔꯛꯂꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯏꯝꯐꯥꯜꯗꯒꯤ ꯃꯣꯔꯦ ꯐꯥꯎꯕ ꯂꯝꯕꯤ ꯁꯦꯝꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯂꯨꯛ ꯏꯁ ꯄꯣꯂꯤꯁꯤ ꯍꯥꯏꯔꯕꯗꯤ ꯏꯁ ꯄꯣꯂꯤꯁꯤ ꯑꯣꯟꯈ꯭ꯔꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯁꯨ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯁꯨꯃꯥꯡ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯒꯦꯠꯋꯦ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯖꯟ ꯀꯜꯌꯥꯟ ꯁꯤꯚꯤꯜ ꯀꯦꯝꯄꯦꯟ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯕꯇ ꯅꯠꯇꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ, ꯗꯤ.ꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯔꯥꯖ ꯀꯨꯃꯥꯔꯒ ꯂꯣꯏꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ 25ꯒꯤ ꯁ꯭ꯇꯣꯜꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯖꯟ ꯀꯜꯌꯥꯟ ꯁꯤꯚꯤꯜ ꯀꯦꯝꯞ ꯑꯗꯨꯗ ꯑꯦꯛꯁ-ꯔꯦꯜ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯤꯑꯣꯏ 150 ꯔꯣꯝꯗ ꯈꯪꯍꯟꯈꯤ꯫